असिदी अखोइना एक्सपेरिमेंट ओइन तौद्रे मफम असिदा यामना फजब मखलगी अखोगी नेचुरल गो ओइबा अदुगुम्बा टॉप टॉप मखल मथेल क्यागी फजबना मफम और मफम असिदा अखोइना ngasi लागलगा ब्लॉग मचा मतंग ओइना नमजबनी अदुना ऑडियंस सिंगना ब्लॉग असिदा मीटिंग ताबिबगा लोइना मफम असिगी फजरबा मफम ओरबा अदुगुम्बा नेचुरल गो ओइबा प्रकृति की पोथोकना मफम ओरबा मफम सिगी फजबसी यंगमिनासि पुलगना guys ngasi gi mafam asidi yamna makhal mathel mapum oraba adugumba fajarba mit puhningai oraba adugumba top top mafam amni aduga mafam ase khoi gi udharbon gi manung channa lairaba salgom ga hairom mafam adugi akhoi gi khatang changchil laga akhoi gi haflong ga chinga mari leina ba adugumba mafam amni aduga mafam sigi view yamna different type of natural posok kya uba fangi asina maram orega nung ate ate ising si yamna chengi mafam asi aduga loina ngasi mafam asigi posok khara ucharake makada nung ginung na tani mayam yang bisi asi nung na tani so ya khul gi yamna atik ko makal ginung asi mafam se yamna phangani aduga swai chide dum na pun lai adu nung ginung na tani mafam si mayam khudimang lakbyo enjoy tawbyo mafam asigi mayam pudi ma putna mideng taminasi mafam ase pajabra mafam orba aduguma makhal mathel ke agi nunga madi prakriti ki pothok kya mafam orba mafam ne aina haijaninge adu mayam sondeng bisi yamna pajabra makhal mathel ga loina na ising gi mathak nung nung ba tar ba aduguma top top mafam ne aduga son nagai de hauduna son nagai fawba nung ni nung na tane mafam ase picnic ate ate ai khoi gi yamna party makhal mathel ke agi different type of makhal mathel pangthokpada matik char mafam ne aina haijaninge somwan dagi sowa phawa khongna chatpa jai aduga loina na mafam gi ising ati yamna sengi ai khoi gi chingthak tagi taraklaba adugum laban sengaba amota kai leitraba prakriti gi oiba makhal mathel tanatana ising asisu yamna sengi aduga loinana mafam asi nungi ai khoi gi origin of khoi gi nungni haina haijani aduga loinana mafam asida makhal mathel kya gi nga sumi oi kya phanai adu chara ke myam video sigi mayok ta hana lem dang review aduga loinana ngasigi asigum laban nungna mafam oiba mafam asida mioi kya na sumna ai khoi gi nung mara ka sida ai khoi na sumna wa amadi asigum da jal kya na nga phabagi
primitive technology na makhal waraga asigumna makhal nga phabagi mong kya su mafam asida ugu phangi aduga loina na mafam asi picnic chana bagi habagi best place in Udarbon constitution sigi manung chalaba mafam asida picnic chana bagi oina mapung warba matik char mafam na so haji aduga loina na mafam asi yamna pukning wakal hui nyoi bagi pukning bu sumana thamba yaba mafam amani aina so haji ni video se ke mayok tamyam kuding makna mit pu amuk tang sangsang uriba mafam asi prakriti gi pothok singa sisu umina si mathak ta uriba chingjao pareng asina asidagi chandrak pa ising ni aduga chingsang pareng asi haflong chingni aina so myam taksari aduga loina na ising asi yamna sengi chingthak tagi taraklaba ai khogi adugum laba chingi ising ni amna ne chingi ising ni adida mari leina na myam kuding mak video asida mafam gi thajaba na mapung oi mafam asi yengmina se मैम मफम की फजबसीनो मफम मफम वीडियो से यंग तारदी मैम सब्सक्राइब बटन अदुतंग प्रेस तौबिरमो अमदि शेयर तौबिरमो लाइक तौबिरमो हाइदुना मैम मफम दा हन्ना रिक्वेस्ट अमतंग थमजरी असिना मरम वर्ग मतंग असिदा वीडियो